Mahesh ki mamai du ingakta ngairami mana laktana haudung Dolly kaidorage mai nangbo kanano ma haujikta swaida leirambane kananomna aigi pukta thenglamme kanam tadi laiti misidadi ai khaktane nangna lamsang lakpagi nasado soktaba duda namangda kari no uriba oiramgani mi aina adubu moigi matungda mami amana makhuta laidi ama paraga nokphet tongna yengduna leirami numitugi ahing pung ama makhaimu tarakpa matam adwaida dolina magi mabukta kanagumba ama nalakpa phawrami nongma numidang wairam ama masawai sangdrabi nupi amaga magi mapurebaga gari thoduna laklami kayam watlige akhoina jatuisibu ai isase choktabane yadre kuyero yogdure kadorage aina yengmudane Google Map tadi minute 5 mu khukta ngare ibani na gari tonglaga laise pung 5 mukti pura pharam lagani nangna lambida amukta su khamde ai yamna ware ai shu nangi fibam do khange ado yada tawrini kadorage ai gi su khara khallu ai su wari bani tawrise asumna nupa aduna tha taret ki naupuribi magi nupida yenglaga nungsina hairammi aduga Google Map yengna panthungpham yaunaba thoraklami gari khitang thobaga saurba building amagi manakta khamlami uriba building adu sarkargi thabak tawba miyoi singi leinanaba piba quarterni gari gi makhon tabadagi building adubu senanaba leiriba chowkidar adu chenthuraklami ai Maheshni ai education director gi thau puriba miyoi aduni sarkarna ai gi dambak piba quarter asida leinabagi damakta ai lakpani o sir ai bab oi hodre ai bu ongta nakpiyo ngasaina office ki mi laktuna sarge leifam singdo loina singdo o hairambadagi aina room number 18 da oina sengdok charam labani sar changasi la o khaw singdo ai pairak age chowkidar aduna car manungdagi pochai sing thangthagena changsilakpada Mahesh ki nupidu masawai sangdaba phibamduga gari dagi kumtharakpadu ubada chowkidar du pakhatna khongpham ani ahum hantokhirami kaidorage tada posai laukthabige tawramlaga amuk tumina laikhisina kaishu tawde sir o madam se hotel da oina ahing sima pothalo mafam astagi kilometer ani muk khangsatlaga hotel ama leibani yanmasu fabani mafam aduda numit humni marini muktang leitharo sar hoina hotel da leiringaida sar hoina leinaba mafam ama aikhoi chinjarage karino tada haridubo haujikta aikhoina leinabagidmakta room number 18 do sengdu ena haikidaine aduga atoba mafam ama sillage hariduna karino ai gyan taba ngamdrebo kaishu tawde sa ai gitung imbiro ai room da yognaba takserage kari tawbo yawrage ai yamna ware ai isase yamna bothani manungda khara thuna changlasiba farese tadana posai singdo pubiro Dolly lao wasuwana room phawdi yognaba tawrasi moi anina mang tharaga sangkhibadu chowkidar aduna yengduna lehorami amu moi anina legadawriba third floor da leiriba room number 18 aduda yengkhatlami maduda mana ka adugi mai singdu khappa urami sigi kasidi yamna sunali aduga yamna su chawine akhoina hana leiramba quarter dudagi sine heli nanba yamna nungai dobo male aide anobo mafamnena talambane haujikti ka se ubada loina phakre nangnabu pamadi aigidi yare aikhoi anigi isasu phangadaba kuidre aduga aisu promotion amuk phangle
ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯥꯗꯨ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯃꯝꯃꯤ ꯑꯃꯅ ꯃꯈꯨꯠꯇ ꯂꯥꯏꯙꯤ ꯑꯃ ꯄꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯄꯨꯡ 1:30ꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯗꯣꯂꯤꯅ ꯃꯥꯒꯤ ꯃꯕꯨꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯥꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯦꯁ, ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯕꯣ? ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯒ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯗꯣꯂꯤꯅ ꯃꯃꯤꯠ ꯄꯥꯡꯕꯣꯏ ꯄꯥꯡꯗꯕꯣꯏ ꯈꯨꯠ ꯑꯗꯨꯕꯨ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯦꯡꯂꯨꯔꯤꯕ ꯈꯨꯠꯇꯨꯗꯤ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯃꯗꯤ ꯃꯤꯒꯤ ꯃꯈꯨꯠꯁꯨ ꯃꯥꯜꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯗꯣꯂꯤ ꯈꯪꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯗꯣꯂꯤ, ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ? ꯀꯅꯥꯅꯣꯝꯃ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯦ꯫ ꯀꯅꯥꯅꯣꯝꯅ ꯑꯩꯒꯤ ꯄꯨꯛꯇ ꯊꯦꯡꯂꯝꯃꯦ꯫ ꯀꯅꯥꯝꯇꯗꯤ ꯂꯩꯇꯦ ꯃꯤꯁꯤꯗꯗꯤ꯫ ꯑꯩ ꯈꯛꯇꯅꯦ꯫ ꯅꯪꯅ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯅꯁꯥꯗꯣ ꯆꯣꯛꯊꯕꯗꯨꯗ ꯅꯃꯪꯗ ꯀꯔꯤ ꯀꯔꯤꯅꯣ ꯎꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯦ꯫ ꯑꯩ ꯃꯃꯥꯡꯗ ꯉꯁꯤꯗꯒꯤ ꯍꯦꯟꯅ ꯆꯣꯛꯊꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯃꯪ ꯑꯃꯨꯛꯇ ꯃꯪꯂꯛꯈꯤꯗ꯭ꯔꯤ꯫ ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯝꯇ ꯌꯦꯡꯉꯣ, ꯃꯩꯅ ꯄꯣꯛꯈꯤꯕꯗꯧꯅ ꯏꯁꯤꯡ ꯍꯥꯜꯂꯤꯕꯁꯦ꯫ ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯪꯁꯨ ꯃꯩꯅ ꯄꯣꯛꯈꯤꯕꯒꯤ ꯗꯥꯛꯀ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯦ ꯃꯪ ꯑꯣꯏꯔꯝꯒꯅꯤꯅ꯫ ꯂꯥꯛꯑꯣ ꯃꯤ, ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯦꯁꯅ ꯊꯦꯝꯗꯨꯅ ꯗꯣꯂꯤꯕꯨ ꯑꯃꯨꯛ ꯇꯨꯝꯊꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯀꯥꯆꯤꯟꯗꯒꯤ ꯃꯃꯤ ꯑꯃꯅ ꯃꯈꯨꯠꯇ ꯂꯥꯏꯙꯤ ꯑꯃ ꯄꯥꯏꯔꯗꯨꯅ ꯗꯣꯂꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯍꯦꯁꯇꯨ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯂꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯔꯤ ꯈꯜꯂꯤꯅꯣ ꯎꯪꯉꯒ ꯂꯩꯔꯤꯗꯨꯕꯣ? ꯃꯐꯝꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯊꯥꯖꯕꯤꯌꯣ꯫ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ? ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯅꯪꯒꯤꯗꯣ꯫ ꯑꯁꯦꯡꯕꯅꯤ ꯃꯤ, ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯐꯠꯇꯕ ꯃꯀꯨ ꯃꯪꯅꯤ ꯈꯟꯗꯣꯛꯎꯗ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯗꯣꯂꯤꯗꯨ ꯅꯣꯛꯅꯤꯡꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯃꯪꯅꯤ ꯍꯥꯏꯕ ꯌꯥꯖꯔꯝꯗꯦ꯫ ꯃꯍꯦꯁꯅ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯗꯣꯂꯤꯗꯨ ꯃꯇꯣꯝꯇ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯊꯣꯡ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯁꯣꯝꯕꯣ? ꯑꯩ ꯆꯧꯀꯤꯗꯥꯔꯅ ꯑꯗꯣꯝꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛ ꯃꯤ ꯑꯃ ꯀꯧꯔꯤ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯍꯣꯏ, ꯃꯤ ꯄꯥꯝꯃꯦꯅ ꯍꯥꯏꯈꯤꯕꯅꯦ꯫ ꯑꯗꯣ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕꯤꯗꯨꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯇꯧꯕꯤꯕ ꯉꯝꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯅꯪꯅꯁꯨ ꯎꯔꯦꯗꯅ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯦꯕꯨ ꯉꯝꯕꯤꯒꯗ꯭ꯔꯅꯦ? ꯃꯦꯗꯥꯝ, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯨꯝꯁꯤꯗ ꯂꯩꯗꯨꯅ ꯊꯕꯛ ꯇꯧꯕꯗꯤ ꯉꯝꯖꯔꯣꯏ꯫ ꯑꯗꯣ ꯑꯩ ꯃꯦꯗꯥꯝꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯍꯣꯡꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯆꯥꯛꯈꯨꯝꯗ ꯀꯣꯜ ꯂꯤꯛ ꯊꯥꯗꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯣꯏꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯕꯛ ꯁꯨꯕꯤ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯗꯨ ꯄꯥꯈꯠꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯀꯨꯝꯒꯦꯅ ꯏꯁꯇꯤꯌꯥꯔꯗ ꯄꯥꯈꯠꯅ ꯍꯥꯊꯨ ꯀꯨꯝꯊꯔꯛꯄꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯈꯪꯂꯝꯃꯤ꯫ ꯍꯣꯏ ꯏꯃꯥ, ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯅꯨꯄꯤꯗꯨꯅ ꯍꯧꯗꯣꯡꯗꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯀꯤꯕ ꯃꯈꯣꯜ ꯑꯃꯒ ꯌꯥꯝꯅ ꯀꯟꯅ ꯉꯪꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯛꯄ ꯍꯧꯔꯛꯄꯗꯒꯤ ꯄꯥꯈꯠꯇꯨꯅ ꯅꯨꯄꯤꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯏꯁꯇꯤꯌꯥꯔꯗꯒꯤ ꯑꯣꯟꯊꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯍꯦꯁꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯗꯣꯂꯤꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ꯫
ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯑꯗꯨꯝ ꯂꯩꯕꯗꯨ ꯎꯕꯗ ꯃꯍꯦꯁꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯗꯣꯂꯤ, ꯑꯩꯁꯨ ꯄꯥꯎꯗ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯁꯤꯗ ꯊꯕꯛ ꯁꯨꯕꯒꯤ ꯍꯪꯕ ꯂꯥꯛꯑꯝꯃꯤ ꯅꯨꯄꯤꯗꯣ ꯁ꯭ꯇꯦꯌꯔꯗꯒꯤ ꯑꯣꯟꯊꯔꯒ ꯁꯤꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯁꯣꯏꯕꯗꯒꯤ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯁꯣꯏꯕꯗꯒꯤ ꯁꯤꯕ ꯑꯣꯏꯔꯝꯃꯣꯏ, ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯁꯥꯁꯤꯗ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯐꯥꯎꯋꯦ꯫ ꯃꯐꯝꯁꯦ ꯏꯕꯥꯅꯤꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯈꯤꯕ ꯃꯥꯜꯂꯦ꯫ ꯇꯣꯛꯑꯣꯁꯦ ꯌꯥꯔꯦ ꯑꯗꯨꯒꯤ ꯋꯥꯗꯣ꯫ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯀꯔꯤ ꯀꯔꯤ ꯆꯥꯔꯒꯦꯅꯦ? ꯀꯩꯁꯨ ꯆꯥꯗ꯭ꯔꯤ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯥꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯦꯗ꯫ ꯆꯥꯗꯕꯗꯤ ꯌꯥꯔꯣꯏꯍꯦ, ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯁꯤꯟꯕ ꯌꯥꯗ꯭ꯔꯣ? ꯌꯥꯔꯦꯁꯦ, ꯑꯩ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯒꯦ, ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯔꯁꯤ꯫ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯗꯣꯂꯤꯗꯨ ꯄꯥꯈꯠꯅ ꯍꯧꯒꯠꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯏꯁꯩ ꯁꯛꯂꯛꯂꯤꯕꯁꯤꯕꯨ? ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ꯫ ꯀꯅꯥꯗꯅꯣ ꯗꯣꯂꯤ, ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯛꯂꯤꯕꯗꯣ ꯇꯥꯗ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯅꯣꯗ? ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗꯕꯣ? ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ, ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯔꯝꯃꯅꯤ꯫ ꯅꯪꯅ ꯐꯖꯅ ꯄꯣꯊꯥꯗꯕꯒꯤ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯅꯪ ꯍꯟꯗꯛ ꯐꯣꯟꯗ ꯋꯦꯕ ꯁꯤꯔꯤꯁꯀꯨꯝꯕ ꯌꯦꯡꯕꯗ ꯕꯨꯠꯀꯤꯒ ꯌꯦꯡꯕ꯭ꯔꯣ? ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯋꯦꯕ ꯁꯤꯔꯤꯁꯀꯤ ꯋꯥꯔꯤꯅ ꯄꯤꯛ ꯊꯟꯕꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯣꯛꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯩꯅꯦꯃꯤ ꯃꯍꯦꯁ, ꯑꯩꯕꯨ ꯑꯝꯇ ꯊꯥꯖꯕꯤꯌꯣ꯫ ꯑꯩ ꯕꯨꯠꯀꯤ ꯋꯦꯕ ꯁꯤꯔꯤꯁꯀ ꯌꯦꯡꯗꯕ ꯀꯨꯏꯔꯦ꯫ ꯋꯦꯕ ꯁꯤꯔꯤꯁ ꯌꯦꯡꯕꯒꯤ ꯅꯠꯇꯦꯃꯤ꯫ ꯀꯥ ꯑꯁꯤꯗ ꯏꯕꯥꯅꯤꯈꯛ ꯂꯩꯔꯒ ꯀꯅꯥꯅꯣ ꯃꯤ ꯏꯁꯩ ꯁꯛꯏꯗꯨꯕꯣ? ꯏꯁꯩꯗꯣ ꯁꯛꯑꯗꯤ ꯑꯩꯁꯨ ꯇꯥꯐꯝ ꯊꯣꯛꯇ꯭ꯔꯣꯃꯤ꯫ ꯂꯥꯛꯑꯣ ꯌꯥꯔꯦ, ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯐꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯃꯨꯡ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯅ ꯂꯥꯏꯙꯤ ꯑꯃꯕꯨ ꯄꯝꯂꯗꯨꯅ ꯇꯨꯝꯕ ꯁꯨꯝꯕꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯣꯏ ꯑꯅꯤꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯅꯤꯡ ꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯨꯃꯤꯠ ꯊꯥꯒꯨꯝꯕꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯅꯤꯅꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯒꯤꯅꯤ꯫ ꯑꯉꯥꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ꯫ ꯑꯉꯥꯡꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯁꯥꯡꯗꯣꯔꯛꯇꯨꯅ ꯗꯣꯂꯤꯒꯤ ꯃꯕꯨꯛꯇ ꯊꯦꯡꯂꯛꯂꯝꯃꯤ꯫ ꯃꯍꯦꯁ, ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯍꯦꯁꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯇꯨꯅ ꯃꯤ ꯀꯧꯔꯨꯒꯦ ꯍꯥꯏꯅ ꯊꯣꯡ ꯇꯝꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯃꯛꯄꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯀꯟꯅ ꯏꯜꯂꯛꯄꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯐꯛꯂꯥꯡꯗ ꯌꯩꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯅ ꯇꯨꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯃꯍꯦꯁꯀꯤ ꯃꯃꯥꯏꯗ ꯈꯣꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯦꯁꯀꯤ ꯃꯃꯥꯏꯗꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯇꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯁꯥꯔ, ꯉꯔꯥꯡ ꯁꯥꯔ ꯍꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯀꯟꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯡꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯥꯔꯒ ꯃꯦꯗꯥꯝꯒꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯗꯣꯛꯇꯔꯗ ꯄꯨꯔꯝꯕꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯁꯥꯔ, ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯦꯗꯥꯝꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯦꯗꯥꯝ ꯑꯁꯦ ꯃꯤꯔꯣꯜꯂꯦ ꯈꯪꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯂꯩꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯔꯤ ꯍꯥꯏꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯔ ꯍꯣꯏ ꯂꯩꯍꯜꯂꯝꯗ꯭ꯔꯕꯗꯤ ꯃꯦꯗꯥꯝꯁꯨ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ, ꯁꯥꯔꯒꯤ ꯑꯉꯥꯡꯁꯨ ꯍꯤꯡꯂꯝꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯀꯔꯤꯅꯣ? ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ? ꯁꯥꯔ ꯍꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯄꯤ ꯑꯗꯣ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯝꯗꯦ꯫ ꯃꯆꯥ ꯄꯥꯝꯕꯒꯤ ꯋꯥꯈꯜꯅ ꯅꯨꯄꯤ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯣꯏ ꯃꯌꯥꯝ ꯌꯥꯅꯔꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯅ
ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯃꯆꯥ ꯌꯥꯎꯔꯛꯄꯗꯒꯤꯗꯤ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯏꯟꯁꯤꯟꯕꯗꯒꯤ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯕꯨ ꯂꯥꯏꯙꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕꯒꯤꯅꯤ꯫ ꯃꯤꯌꯥꯝꯅꯗꯤ ꯅꯨꯄꯤ ꯑꯗꯣ ꯃꯇꯣꯝꯗ ꯃꯀꯣꯛ ꯆꯥꯛꯇꯨꯅ ꯁꯤꯖꯕ ꯑꯣꯏꯔꯝꯒꯅꯤꯅ ꯍꯥꯏꯅꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯣ ꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯀꯥ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯕ ꯃꯥꯜꯂꯦ꯫ ꯊꯋꯥꯏ ꯑꯗꯨꯅ ꯃꯤ ꯂꯩꯕꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯎꯕꯗꯤ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯍꯦꯛ ꯎꯕꯒ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯗꯨꯝ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯥꯔꯒ ꯃꯦꯗꯥꯝꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯗꯨꯗ ꯃꯦꯗꯥꯝꯕꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯆꯧꯀꯤꯗꯥꯔꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯦꯁꯅ ꯃꯆꯥ ꯂꯩꯈꯤꯗꯕꯒꯤ ꯊꯋꯥꯏ ꯋꯥꯔꯕꯤ ꯗꯣꯂꯤꯕꯨ ꯃꯐꯝꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯣꯏꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯣꯏ ꯑꯅꯤꯅ ꯂꯩꯔꯝꯕ ꯀꯥꯗꯨꯗꯤ ꯃꯔꯛ ꯃꯔꯛꯇ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄ ꯇꯥꯔꯝꯃꯤ꯫